Amaromda Konsaram Village Authority na sungarang numidang pung 13:50 rom tabada Kangpokpi district ki ke Lungiram Village da yung may Thakhibagi Thoudok pu hakchin na lawbaga loina Yaningdaba Fongdorakli ngasi Konsaram Village Authority na thorakiba chirol amada Manipur lengak na amadi Ministry of Home Affairs na khudaki oiba mityeng changbi duna mafam masigi naga micham singi punsi kanbiu atubada madik chaba security forcing deploy tawduna ke Lungiram ki khunja sing chathok chasin tawbada mateng pangbiu lam khopchin ba mihoba kangbu singdagi free ohenbiu loina na ke Lungiram ki khunja singda relief amadi rehabilitation PBU Thoudok asida tumin na laisilabadi lam khopchin basingda hena do mapangal piba thokani fibam hena lurakani matam chana lengak lady amadi rule of law lady haiba utpiduna mafam masida lady ba khunja singda tangdulai taba hanjil hanbiu haina Konsaram Village Authority na lengak ki pukning jingsilakli